Manipurgi BJP MLA singi penadaba mapan thokpa hongnarakle. Delhi da MLA kaya kem tawbagi singnaba leire. Delhi da BJP MLA taraga nithoirom kem tawduna leire. Delhi da Manipurgi BJP MLA tara nithoirom Delhi da kem tawduna leire haiba Delhi da leiba BJP office bearer singna confirm tawre haina Hindu pause da phongdoknarakle haina report tawrakle. Kem tawduna leiriba MLA sing adugi manungda Kuki MLA kaya yaure. Makoigi maruoiba pandamde Manipurgi Chief Minister sindokpa natraga State Cabinet tangai phadana hongdok hongjin tawba haibasini haiba wafam kem tawriba MLA singna phongdorokpa leide hainasu Hindu pausena report tawrakle. Manipur da NBD na lusing balengak anirak surakpagi sahi ama mapung phakre. Tanpham asida BJP gi MLA sing penadabagi mapan thokpa hongnarakle. Delhi da MLA kaya kem tawduna leide haibagi thajaba yaba paw amana haire. Official oiba pawda chapchana phangba ngamdre. Tha asigi taraga humdoi da Hairo Kendra gi MLA TS Radesya mahakna puriba CM advisory dage resignation petition kiba laikravane. Ngarang su makata na lang Thawal Kendra gi MLA Karam Syamsu mahakna pariba fam Tourism Corporation of Manipur Limited ki chairman dage resign tawkhre. Mahakna resignation tawraba matungda video ama social media da thadorokpa magi matungin na mahakna wafam kaya thamlagle. Mahakna hai mahak Tourism Corporation of Manipur Limited ki chairman oiduna lakhibane. Adubu chairman ama oina mahakpo ikai khumnabidaba kaya laibadage chairman gi pham thadokpagi phirep lawrokhibane. Mahak masa kilometer 58 cycle thauduna nahasingi pungning thagotkiba laikhre. Mahakna propose tawba senpham amata ngasi phawba pibide. Delhi da Manipur gi BJP MLA tara nithoirom Delhi da kem tawduna leire haiba Delhi da leiba BJP office bearer singna confirm tawre haina Hindu pause da phongdoknarakle haina report tawrakle. Kem tawduna leiriba MLA sing adugi manungda Kuki MLA kaya yaure makoigi maruoiba pandamde Manipur gi Chief Minister sindokpa natraga State Cabinet tangai phadana hongdok hongjin tawba haibasini haiba wafam kem tawriba MLA sing na phongdorokpa leire hainasu Hindu pause na report tawrakle. Hairo Kendra gi MLA TS Radesya amade Uripo Kendra gi MLA TS Ragumani na Union Minister of State Donor amade Corporation BL Barma unaduna wari sanabagi photo su social media da thadorokle. Makoina wari sanaki badu karamba matangi no haiba du de phongdorokpa leitre. Lakadoriba kumsing 2024 gi parliament mikhal mamangda Manipur da leiriba NBN gi laingak asigi minister reshuffle tawbagi wafam amade national leader sing na phongdorokpa lei haina pau phange. Madu thabak to onthoklagana kari oigadage khanaba kaya lei masigi tanja asi lauraga minister phangnanaba tawribara haibage wahangsu lakle. NBN ge Council of Minister da Churachandpur amadi Thawbal gi oina minister leitabagi thawong amadi leire. Marak asida oiragliba thawong ase BJP MLA singna leadership siningbagi thawong manbasu yawba malle. Mayamna ngangnarakpagi matungin na MLA kaya amasu Delhi da sangsinkhre haina phongdoknarakpasu leire. Laingak asigi hawjik leiriba phibam asi yanglagade thoidokpa ahongba leigani thajade. MLA sing aduna sangsilliba thabak kaya ase BJP State President na ayaba pibasu leramgadaba mande. Tawbadabu kari oirakadage yengba tabane. CM natraga minister oiningdaba kanabu leibage RK Imo tha asigi taraga marida MLA TS Radhesyamna advisor to CM dage resign tawkhiba amasung ngarang na MLA Karam Syamna Tourism Corporation of Manipur gi famdagi resign tawkhiba siga mari lainana state asigi rajniti da ahongba laklaba yai haina miyamna ngangnaringai serak asida Sagolban Kendra gi MLA RK Imona social media da thagalakhiba warol amada Chief Minister natraga minister oiningdaba kanabu leibage MLA khudimak minister natraga Chief Minister oiba pame adubu mafam matam haiba ama lei. MLA kharade mikhalda mai pakpada minister fam phangbasu yaure. Kharana MLA oina mari mangara karabasu minister natraga Chief Minister oiba phangdaba yaure. Miyamgi khalaga thabak tawbiyo achouba mangmang bahaibasi maruoi adubu achouba pham ka hena pamlabasu maithi nabagi lambi oigane. Kanagumba miyoy amana minister pham phangbada harauba phaunai adubu minister phamdagi lauthokpa matamdage lusingba sing matik charibra haibagi wahang hangnare. Constitution semdokanduna MLA khudingmak amuktada minister ohelu haina prime minister dasi iduna hairasira haiba wahang adu oire. Laibak asigi damak wakhal khanba tamsi haina phongdokle. Union Minister Arjun Munda state guest oina lauthokre. Numit nini khongsatta ngasi Imphal da lakadoriba Union Minister of Tribal Affairs Arjun Munda state guest oina lauthokre. Manipur Sarkar gi GAD gi Deputy Secretary Kosomi na thokiba cherol amagi matungin na ngasi April 19 amasung 18
नुमित निनी खोंगचत लाकदोरबा यूनियन मिनिस्टर असे गवर्नर की अयाबा मतुंगिन स्टेट गेस्ट ओइरगनी हाइरे